Connect News Media tabiriba singbu taramna okchari. CM Biren resign toukhraba matungda houjik Manipur da anouba CM kanana oigani. Aduga BJP anouba CM khangadra Natraga khanloidra haibasi houjik clear oidri. Natraga Manipur da President rule thamgadra haibasigi maramda miyamna kanna discuss tounari. Houjiki di N Biren alternative arrangement ama tawdriba phawba caretaker CM oidri. Aduga BJP MP amadi senior leader Sambit Patra Manipur da leiri. Mahakna Governor Ajay Vallaga su thengnaki. Mahak Manipur gi anouba CM khananabagi damak Imphal da leiri. Media reports ki matung inna Manipur gi anouba CM gi damak BJP gi leader ahum gi ming mangda lakli. Ahanbada Assembly Speaker T.S. Satyabrata, ani subada Yumnam Khemsan aduga ahum subada T.S. Biswajit ni. Adubu masida houjik phawba decision laudri. Center da ming sing asida kupna khanarba matungda decision logani. Masigi damak houjik Delhi da meeting sing tauri. Adubu houjik phawbadi party gi ayamba MLA sing gi support phangba miyoy amagi ming decide taudri. Decision asi laudri ba phawba center na president rule thamba yai. Tongan ba source ki matung inna Home Minister Amit Shah gi right hand oiriba Manipur gi governor na anouba CM haptriba phawba thakara handle tawba yai haina lauri. Masigi arthadi Manipur da President rule thambani. Home Minister Amit Shahbu political corridors ta BJP gi chanakani hainei. Chahi ani dagi tangdu laitadriba Manipur gi sarkar chalairiba CM Biren Singh gi resign ikhang khangaudana pikhiba nate. Masigi script numit nifuni gi mamangda hana iki. 2024 loisilakpada Manipur gi governor sindokhiba masigi ahanba episode oirami. Houjik Delhi dagina Manipur phawbada anouba CM gi mingi discuss kanna tounari. Delhi da factor pumba yengduna BJP high command na decision logani. Adubu Manipur gi sin asida khara tongana uri. Amit Shah gi right hand oiriba Governor Ajay Kumar Bhallabu Jammu Kashmir style da command sinabasu yari. May 2023 da Bhallana Home Secretary oiringai da Manipur da Kanglup ki irang hauki. Mamang chahi December gi aroibada mahakpu Manipur da tharakpagi marumda center na khangna silakpa planning oirami. Masigi matungda CM phase ta lakhiba wahang singbu nem thananaba BJP na right time ngairakhi. Delhi election gi maramdagi BJP tumina lerami adubu result BJP gi side ta lakpaga Manipur da decision lawki. Houjik central government haibadi PM Modi amadi Home Minister Amit Shah na masi thajari madudi governor na pumnamak ngakani. Masi asumna su khangba yai madudi Jammu Kashmir gumna Manipur da administration chalaiba yai. Haibadi matam khara president rule thamduna Manipur gi daita governor gi lengman da thangatpa yai. Masina Manipur direct center gi khutta legani. Amit Shah Governor Ajay Kumar Bhallada kaya yamna thajabagi haibasi wafam asina khangba yai madudi bureaucrat oina decade mangada anirak Bhalla chahi mangadagi henba matam phawba Home Secretary ohenki. Houjik Amit Shah gi strategy gi matung inna Manipur gi fibam asibu control tawbagi daita Bhalla nan lawba yai. Asumna tawrbadi central government governor bu mahaki matung inna maitei amadi kuki group singi marakta santi thamnanaba free hand piba yai. Adubu BJP gi MLA amagi matung inna aikhoi party gi discipline workers singni. Party Natraga leadership na ikai ningai oiba aikhoi na adugumba khongthang amata thangdri. Aikhoi na masi thajai madudi leadership na discuss tawduna CM Biren gi mahut sinanaba thigani. Atopa MLA amagi matung inna president role gi option asi khanbada BJP gi image sokani. Assembly da MLA homfu gi manungda aikhoi gi MLA kuntra taret lei. Aikhoi gi support party NPF amadi NPP gi nakta punna MLA tarama thoi lei. Aikhoi gi nakta absolute majority lei. Sarkar state BJP na salaigadabani. Masida political crisis amata leite aduga law and order gi phibam dasu tha kayadagi phattaba oide haiki. State asida ethnic division gi side ani gi marakta houjik mangda kari oigani haibasida tongan ba opinion pinari. Kuki Jo Singna center da state asigi total administration mahaki khutta loksinanaba pressure piri. Churachandpur da leiba civil society organization Kuki Jo council gi chairperson Henlian Thanglet na maitei majority Imphal dagi BJP gi leader amana amuk sarkar gi luchingbo oibagi possibility bu
anouba bottle da ariba yu hapani hairi mahakna hai Biren gi resignation yamna thengna lagli adubu karigumba state asida president rule thamlabadi aikoi gi damak yamna phaba oigani natraga karigumba valley dagi atopa leader ama khallabadi masi anouba bottle da ariba yu hapaga managani haiki aduga kokomi gi coordinator oiramba Jitendra Ningombagi matung inna president rule asi unacceptable ni Manipur gi misingna president rule dagi sanglaba matam kaya awaba khanglakhi amadi masigi mayokta struggle tawkhi masi citizen singidamak unacceptable ni adubu karigumba anouba CM ama laglabadi aikoi gi community da amuk hena divide oigani asumna Manipur da BJP na karamba step lorokadori anouba CM khalakadra natraga president rule thamlakadra haibasi numit kharani gi manungda clear oirgani adubu kuki singidamakta di fibam animakta haraufam khangloi maramdi makhoi gi pandam anouba CM sinmaga mari lenade video sidang asigi di matang asoi fawbadang thagasari